Nantok ini ko yare. As mam di mam he. Da bingki na kontra nantok ko porong ma. Wah, sini. Namai ma thibo asida salamdri ni ode. Wah, aya. Orme. Sini chawai sini. Kamai to ino. Chega sai ni ma irang gum tu yu. Mamma kan ne ko halu je na ko lasin ne se. Orme ya ma. Ya, ha. Orme ba. Adu ne. Yung Thajada Tu ngasai gi da bingki na phaba ngam gidro ba nga du. Masa ka mandro mai kusa lak do. Nasai tu nati wa si. China te sila no guma. Ya amane ba. Masa tu nati. Mamma kan ne da no ko lai ni mana. Tu so phaja sidi. Ma'am, very good morning, ma'am. I ko zik arom nong mai khong da la aigi party ma'am ang loina na ado nga fa lak pani ko ko ji taw Rajesh ki mem da lai re Rajesh ka paw phang da kan da mo stay da nga fa ji law nga fa ni na korok pane fa du nga do ko yi farm da ai ko yi to po keno ai de ayo nga ko ma fa du na tre si je porong fa lak pane ade da ko party ka mo ma'am ji yeng ji hu ji khoi pangkat pana pangkat pa ma man to ko to re Rajesh ku ma'am sa khang na je du ga am khoi che mi apa ni? Kau tahu tu lah. Kata tu ma le. Rajesh silai dah. Rajesh na kena tahu pun invite tahu pun hai tay ni ko. Host tari. Oi, host ni. Thank you, bhai. Yang si. Oi. Daw yang si. Oi. Adi dapat music. Kamu lang nusin dari dapat. Short piece na si pura samudra gi lang oile me. To short piece ni. Sagi le me. Aduh, aku ye am na sathi में रुपा दे और तो ऐसे जो. Hangoi na to dam nga si. Jadi hangoi oin to roge. Hero to mamangi hero to. Irangi hero. Adagi aku ye Da Vinci जो कोई आपकन से में. Sini ima oi जो pizza में. Ima nuai bo. Ai ngasi ham le lai je haro nuai khong da. Masi phi je kai phi khau ke. Phanek. Tum nei one ply. Okay. Ko da sam je na wai khoi jo imagi mapam da hai ta ne. Sara me hojik ti sa gi de kui re. Đấy. Thôi. Sum bukun je. Kya sana da do khoi ma diu ji su ko no sari. Akhoi gi phigi sa do yongam da. Aba du bu di yum da sai ko khoi kong pan gi di mai na yongam da phi sa cha nei ba. Du go kon ji di yam kan na u gi de. 우저가 주시나 이사이로 디직 파사바 콩쿠 간우도 혹시 안 파이 Sa jin hai ta ko. Exercise so. Hoi ma. Imai ming do kem no. 비젠티 Imai to yam phai ji de. Ming do. Yamna special oi bom jule me akhoi di khoi chopa nga pha lak pani ado si pat ki akhoi gi lokta ka hek samna na lei bane na orom nongai kong ji jo sei da yamna special oi ba product khara u bo phang yamna special oi ba product khara u bo phang si je taijep ngakta ne si taijep ngakta ne sara ga si yo na bane ba sei da khoi gi Rajesh ki baba na sa bani baba tu jitu sa le mane u gi dre taijep ai se si mai je cái nó mai cái sâu hay tay này mà bắt đầu si đi sâu hấp tri si cái nga cái entry tàu cái exit ra đâu one way vậy đâu si nó sao đang ai đi vậy bảo anh sai ra Jesus sao vậy bro Ai yang si. Si na to si la bai ta. si nó ok này vậy mấy cái Utha dam. rồi Pat. từ từ हम तो पाई भी này không này nó si Rajesh na pai ji cái nó tai jep ni bawan sam ni pa le re tai jep kyao yang khai yong pung le re yon de ro pa ta thak ta Pat tong nam ni. isagi nga pha nam ne imai pe ma ni nga pa ni adu kai bla kg amani. kai nga na ma fai pa ta Khoi gi kano gumba ngamu gumba adagi ngachik gumba porong gum nam sang ra Porum masa atawdi yam kan chang de. Atawdi sing ni ko. Kan chang de aduga macha di dum chang. hoi sigi tai jep ki sigi sau ai je se sau je flexible oi kitang leng thol leng jin nam yai se Chang kan. adu one way oi ba Do. one way entry ne se adu tai jep se khoi chum na gi sing a chem la thak te ra ma se ha pa thak te ra Singa sa mate kano da phum da ne. Khoi si maning ji kai bum jaw ne ba. hoi Si manung ji da mai hi illa ga hai ta. Phom thum ji lam bai ta. ising phong na phum mani phong na bong ma kar tu tham ra ma ta gumba adagi khoi Iraq ban lei ba Iraq ba je phum ma luk ki bai ta. Luk ka area je khoi ising mon lei bi ba. hoi Di ma pan ro ga do loi thum jin bai ta.
ꯑꯗꯨ ꯅꯨꯡꯉꯥꯏꯅꯤ ꯅꯣꯡꯃ ꯑꯗꯨꯒꯤꯗꯃꯛꯇ ꯑꯗꯨꯒꯤ ꯁ꯭ꯄꯤꯁꯦꯜ ꯑꯣꯏꯕ ꯕ꯭ꯂꯣꯛ ꯑꯃ ꯁꯦꯝꯃꯁꯦ ꯈꯔ ꯂꯩꯔꯒ ꯍꯣꯏ ꯉꯥ ꯌꯥꯝ ꯐꯅꯕ ꯉꯥ ꯇꯥꯏꯃꯤꯡꯗꯀꯣ ꯉꯥ ꯌꯥꯝ ꯐꯅ ꯀꯥꯟꯗ ꯍꯣꯏ ꯍꯣꯏ ꯄꯥꯎ ꯄꯤꯔꯛꯑꯣ ꯑꯩ ꯂꯥꯛꯀꯦ ꯑꯗꯨꯅꯦ ꯇꯥꯏꯖꯦꯞꯁꯤ ꯂꯩꯔꯦ ꯑꯗꯩ ꯔꯥꯖꯦꯁꯅꯁꯨ ꯈꯥꯏꯕꯤꯔꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯈꯖꯤꯡꯒꯨꯝꯕ ꯀꯩꯅꯣꯒꯨꯝꯕ ꯐꯥꯅꯤꯡꯉꯁꯨ ꯁꯤ ꯑꯗꯨꯝ ꯐꯥꯏꯔꯦ ꯑꯣ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯀꯩꯕꯨꯜ ꯂꯝꯖꯥꯎ ꯍꯦꯛ ꯊꯪꯅꯕ ꯖꯒꯥ ꯑꯣꯏꯗꯣꯏꯅꯦꯕ ꯀꯩꯕꯨꯜ ꯂꯝꯖꯥꯎꯒꯤ ꯍꯦꯛ ꯃꯃꯥꯡ ꯑꯣꯏꯗꯣꯏꯕ ꯃꯃꯥꯡ ꯑꯣꯏꯗꯣꯏꯅꯦꯕ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯅ ꯅꯍꯥꯟꯈꯩ ꯈꯪꯗꯕ ꯏꯟꯐꯣꯔꯃꯦꯁꯟ ꯈꯔ ꯈꯪꯉꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯇꯥꯏꯖꯦꯞꯁꯦ ꯄꯥꯠꯇ ꯀꯃꯥꯏꯅ ꯊꯥꯛꯀꯦ ꯈꯣꯠꯀꯦ ꯑꯗꯨꯀꯣ ꯑꯗꯣ ꯄ꯭ꯔꯦꯛꯇꯤꯀꯦꯜꯂꯤ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯁꯤ ꯌꯦꯡꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯩꯇ꯭ꯔꯦ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯗꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯄꯣꯔꯣꯡ ꯐꯥꯎꯔꯅꯤ ꯄꯣꯔꯣꯡ ꯈꯔ ꯐꯥ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯗꯥ ꯄꯥꯔꯤꯅ ꯑꯩꯒꯤ ꯈꯨꯠꯂꯥꯏꯁꯦ ꯄꯤꯕꯤꯔꯦ ꯗꯥ ꯄꯥꯔꯤ ꯃꯦꯒꯅꯦꯠ ꯈꯤꯇꯪꯗꯤ ꯑꯦꯗꯖꯁ ꯇꯧꯗ ꯌꯥꯒꯦꯔꯥ ꯍꯣꯏ ꯗꯥ ꯄꯥꯔꯤ ꯁꯦꯝꯕꯤꯔꯦ ꯍꯪꯉꯣꯏꯒꯤꯁꯦ ꯌꯦꯡꯉꯨ ꯍꯪꯉꯣꯏꯒꯤꯁꯦ ꯃꯁꯛ ꯐꯖꯕ ꯑꯃ ꯍꯥꯞꯄꯤꯔꯦ ꯅꯍꯥꯟꯒꯤ ꯍꯪꯉꯣꯏꯗꯣ ꯑꯩꯉꯣꯟꯗ ꯌꯥꯎꯔꯤꯌꯦ ꯑꯅꯤ ꯑꯍꯨꯝ ꯁꯤ ꯍꯪꯉꯣꯏ ꯌꯦꯜꯂꯣꯁꯦ ꯃꯁꯛ ꯐꯖꯩꯌꯦ ꯍꯪꯉꯣꯏ ꯃꯁꯛ ꯐꯖꯕ ꯑꯃ ꯍꯥꯞꯄꯤꯔꯦ ꯗꯥ ꯄꯥꯔꯤꯗꯣ ꯑꯩꯈꯣꯏ ꯃꯁꯛ ꯃꯆꯨ ꯐꯖꯕꯁꯦ ꯌꯥꯝ ꯉꯥꯎꯖꯩꯌꯦꯕ ꯐꯖꯩ ꯂꯩꯔꯦ ꯄꯣꯔꯣꯡꯒꯤ ꯍꯣꯏ ꯁ꯭ꯄꯤꯅꯤꯡ ꯑꯩꯈꯣꯏ ꯈꯣꯏꯖꯩꯗ ꯁ꯭ꯄꯤꯅꯤꯡ ꯃꯦꯆꯤꯟ ꯔꯤꯜꯗ ꯑꯩꯈꯣꯏ ꯄꯣꯔꯣꯡ ꯐꯥꯕ ꯑꯗꯨꯝ ꯌꯥꯏ ꯗꯥ ꯄꯥꯔꯤꯅꯦ ꯑꯦꯛꯁꯄꯥꯔꯠ ꯍꯥꯏꯗꯣ ꯊꯣꯛꯑꯦ ꯄꯣꯔꯣꯡꯒꯤꯁꯦ ꯃꯌꯥꯝ ꯁꯨꯝ ꯑꯩ ꯁꯤ ꯈꯣꯏꯖꯩꯁꯦ ꯀꯥꯁꯇꯤꯡ ꯔꯣꯗꯁꯦ ꯀꯥꯁꯇꯤꯡ ꯃꯦꯆꯤꯟꯁꯦ ꯎꯠꯂꯩꯔꯗꯤ ꯌꯥꯔꯣꯏ ꯁ꯭ꯄꯤꯅꯤꯡꯗꯁꯨ ꯐꯥꯕ ꯌꯥꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯔ ꯍꯥꯏꯕꯤꯌꯨ ꯁ꯭ꯄꯤꯅꯤꯡ ꯐꯥꯕ ꯌꯥꯏ ꯑꯩꯈꯣꯏ ꯕꯨꯗꯅ ꯄꯥꯏꯗꯣꯏꯁꯦ ꯁꯤ ꯇꯦꯛꯀꯗ꯭ꯔꯥ ꯔꯣꯗꯅꯦ ꯑꯗꯨꯒ ꯑꯃꯥꯏ ꯃꯨꯅꯣ ꯃꯀꯣꯛꯇꯒꯤ ꯃꯨꯛꯀꯗꯧ ꯁ꯭ꯄꯤꯅꯤꯡ ꯈꯣꯏꯖꯩꯅꯤ ꯁ꯭ꯄꯤꯅꯤꯡ ꯔꯣꯗꯅꯦ ꯑꯗꯣ ꯁꯤꯗ ꯂꯪꯒꯦ ꯍꯥꯏꯗꯤ ꯍꯪꯉꯣꯏ ꯈꯔ ꯂꯨꯝꯕ ꯂꯪ ꯈꯔ ꯄꯥꯗ꯭ꯔꯗꯤ ꯄꯥꯏꯕ ꯌꯥꯗꯦꯕ ꯑꯣꯀꯦ ꯂꯪꯗꯣ ꯑꯌꯥꯡꯕ ꯂꯪ ꯈꯔ ꯄꯥꯕ ꯑꯗꯨꯒ ꯍꯪꯉꯣꯏꯗꯣ ꯈꯔ ꯂꯨꯝꯍꯟ ꯇꯥꯔꯦ ꯅꯠꯇ꯭ꯔꯗꯤ ꯐꯨꯠ 10-30 ꯍꯦꯟꯅ ꯂꯪꯕ ꯉꯝꯗꯦꯕ ꯁꯥꯟꯅ ꯂꯪꯊꯣꯛꯄꯗ ꯈꯤꯇꯪꯗꯤ ꯆꯦꯂꯦꯟꯖ ꯑꯣꯏ ꯑꯗꯨꯁꯨ ꯉꯥ ꯐꯥꯕꯩꯗꯤ ꯌꯥꯗ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯌꯥꯔꯦ ꯃꯍꯥꯗꯨꯗ ꯂꯪꯕꯩꯗꯤ ꯌꯥꯔꯦ ꯗꯥꯕꯨꯗꯅ ꯇꯧꯔꯛꯇꯣꯔꯦ ꯗꯥꯕꯨꯗ ꯈꯔ ꯇꯧꯔꯛꯇꯣꯔꯦ ꯉꯁꯤꯁꯨ ꯇꯧꯔꯛꯇꯣꯔꯦ ꯈꯪꯉꯦ ꯑꯩ ꯑꯦꯟꯇ꯭ꯔꯤ ꯍꯧꯔꯦ ꯑꯩꯈꯣই ꯐꯤꯜꯗ ꯀꯨꯝꯃꯦ ꯔꯥꯖꯦꯁꯅ ꯂꯤꯠ ꯇꯧꯔꯤ ꯑꯗꯨꯒ ꯗꯥ ꯄꯥꯔꯤ ꯂꯥꯛꯑꯦ ꯗꯥ ꯕꯤꯡꯀꯤꯁꯨ ꯂꯥꯛꯑꯦ ꯌꯥꯝ ꯀꯟꯅ ꯆꯥꯎꯕ ꯅꯠꯇꯦ ꯗꯥꯕꯨꯗ ꯂꯥꯛꯑꯦ ꯁꯤ ꯉꯥ ꯐ ꯂꯩꯔꯦ ꯃꯥꯏꯁꯦ ꯑꯌꯥꯝ ꯉꯥ ꯒ꯭ꯔꯥꯁ ꯀꯥꯞꯅꯦ ꯅꯥꯄꯤ ꯆꯤꯡꯉꯤꯁꯦ ꯑꯩꯈꯣꯏ ꯏꯁꯄꯣꯔꯠ ꯑꯣꯏꯔꯦ ꯀꯩꯕꯨꯜ ꯂꯝꯖꯥꯎꯅꯦ ꯗꯥꯏꯔꯦꯛ ꯁꯤꯒꯤ ꯑꯗꯨꯝ ꯅꯥꯄꯤ ꯁꯣꯡꯒꯤ ꯑꯗꯨꯝ ꯀꯩꯕꯨꯜ ꯂꯝꯖꯥꯎ ꯆꯤꯡꯉꯤ ꯃꯣꯏ ꯊꯪꯅꯔꯦ ꯍꯥꯟꯅ ꯃꯔꯣꯝ ꯂꯪꯉꯁꯦ ꯃꯍꯥꯗꯨꯗꯤꯅꯦ ꯑꯩꯅ ꯍꯤ ꯊꯧꯔꯒꯅꯦ ꯁꯤ ꯑꯦꯔꯤꯌꯥꯗ ꯂꯩꯔꯦ ꯈꯪꯉꯀꯥꯟꯗ ꯍꯨꯟꯁꯦꯕ ꯊꯧꯖꯤꯜꯂꯨꯔꯗꯤ ꯕꯦꯔꯥ ꯀꯥꯅꯤ ꯌꯥꯅꯤ ꯁꯤ ꯔꯥꯎꯟ ꯀꯣꯏꯁꯦ ꯑꯗꯨꯝ ꯔꯥꯎꯟ ꯀꯣꯏ ꯌꯥꯔꯣꯏ ꯀꯥꯏ ꯐꯥꯎ ꯌꯥꯗꯣꯏꯕ ꯈꯣꯡ ꯆꯠꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯁꯤꯗꯒꯤ ꯍꯦꯟꯅ ꯁꯤꯒꯤ ꯄꯜꯂꯤꯁꯤꯗ ꯑꯗꯨ ꯄꯣꯔꯣꯡꯒ ꯊꯨꯔꯛꯑꯗꯤ ꯋꯥꯅꯤ ꯍꯥꯏꯁꯤꯗꯤ ꯑꯩ ꯊꯣꯛꯄ ꯊꯧꯈꯤꯗꯦ ꯑꯗꯨꯒꯤꯗꯤ ꯁꯤ ꯑꯃꯗ ꯆꯪ ꯌꯥꯔꯣꯏ ꯁꯤ ꯆꯠꯄ ꯌꯥꯏ ꯁꯤ ꯄꯔꯤ ꯆꯠꯄ ꯌꯥꯏ ꯑꯩꯅ ꯄꯥꯝꯃꯤꯁꯤ ꯑꯩꯒꯤ ꯈꯣꯏꯖꯩꯗꯣ ꯇꯧꯔ ꯐꯥꯔꯣ ꯍꯧꯔꯁꯦ ꯕ꯭ꯂꯥꯏꯟ ꯀꯥꯁ ꯑꯩꯁꯨ ꯇꯧꯔꯒꯦꯀꯣ ꯍꯧꯔꯁꯦ ꯗꯥ ꯄꯥꯔꯤꯒꯤ ꯑꯃ ꯌꯥꯎꯔꯒ ꯄꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯏꯇꯥꯎ ꯔꯥꯖꯦꯁꯅ ꯗꯥꯏꯔꯦꯛ ꯊꯧꯆꯜꯂꯒ ꯉꯥ ꯂꯧꯈꯠꯄ ꯆꯠꯈ꯭ꯔꯦ ꯇꯨ ꯍꯤꯗ ꯕꯣꯠꯇ ꯗꯥ ꯄꯥꯔꯤꯒꯤ ꯑꯃ ꯄꯟꯈ꯭ꯔꯦꯕ ꯌꯥꯎꯕ꯭ꯔꯣ ꯂꯧꯈꯠꯄ ꯆꯠꯈ꯭ꯔꯦꯕ
ꯑꯁ ꯌꯥꯎꯔꯝꯗ꯭ꯔꯦꯍꯦ ꯗꯥ ꯄꯥꯔꯤꯅ ꯇꯧꯁꯟꯅꯕ ꯑꯣꯏꯕꯖꯥꯟꯗ ꯃꯌꯥꯝꯁꯦ ꯕꯣꯔꯤꯡ ꯆꯨꯔꯦꯅꯀꯣ ꯂꯩꯇꯦ ꯁ꯭ꯋꯥꯏꯗ ꯄꯣꯔꯣꯡ ꯑꯆꯧꯕ ꯑꯃꯗꯤ ꯑꯣꯟꯈ꯭ꯔꯦ ꯑꯗꯨꯒ ꯆꯥꯔꯣꯗꯤ ꯌꯥꯗ꯭ꯔꯦ ꯆꯥꯛ ꯇꯣꯛꯑꯒ ꯑꯃꯨꯛ ꯂꯩꯔꯁꯦ ꯍꯧꯖꯤꯛ ꯃꯣꯔꯅꯤꯡ ꯁꯦꯁꯟꯁꯦ ꯌꯥꯗ꯭ꯔꯦ ꯃꯣꯔꯅꯤꯡ ꯁꯦꯁꯟꯁꯦ ꯉꯥ ꯄꯣꯔꯣꯡ ꯑꯩꯈꯣꯏ ꯗꯥ ꯄꯥꯔꯤꯗ ꯑꯅꯤ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯄꯣꯔꯣꯡ ꯃꯆꯥ ꯉꯥꯛꯇ ꯑꯣꯏꯕ ꯑꯆꯧꯕꯗꯨꯗꯤ ꯑꯣꯜꯂꯦꯕ ꯆꯥꯎ ꯌꯥꯗꯦꯕꯀꯣ ꯑꯗꯨꯒ ꯗꯥ ꯄꯥꯔꯤꯅ ꯉꯁꯥꯏꯗ ꯄꯣꯔꯣꯡ ꯃꯆꯥ ꯑꯣꯏꯕꯤ ꯅꯠꯇ꯭ꯔꯣ ꯅꯥꯟꯊꯣꯏꯗꯣ ꯑꯗꯨꯅꯦ ꯄꯣꯔꯣꯡ ꯃꯆꯥ ꯑꯣꯏꯕꯅꯤꯅ ꯍꯣꯏ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯊꯣꯛꯑꯅꯤ ꯔꯥꯖꯦꯁ ꯍꯣꯏꯗ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯅꯤ ꯃꯥꯒꯤ ꯃꯐꯝ ꯐꯖꯕ ꯑꯃꯒ ꯂꯩꯌꯦ ꯄꯣꯔꯣꯡ ꯐꯝꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯠꯂꯅꯤ ꯂꯣꯏꯁꯜꯂꯦ ꯑꯩꯁꯨ ꯑꯃꯨꯛꯇꯤ ꯆꯤꯡꯉꯛꯑꯝꯃꯦ ꯑꯩꯅ ꯃꯦꯆꯤꯟꯁꯦ ꯂꯪ ꯌꯥꯝꯃꯟꯗꯅ ꯑꯩꯅ ꯂꯪꯁꯦ ꯉꯁꯥꯏ ꯇꯧꯗꯣꯏꯗ ꯍꯥꯟꯅꯒꯤ ꯂꯪꯗꯨꯁꯨ ꯄꯥꯝꯃꯨꯗꯅ ꯄꯨꯂꯞ ꯌꯦꯟꯖꯩ ꯂꯪꯁꯦ ꯊꯟꯃꯟꯈꯤꯗꯅ ꯑꯗꯨꯝ ꯑꯔꯪ ꯈꯨꯗꯤꯡꯒꯤ ꯄꯨꯜ ꯂꯩꯔꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯂꯪꯁꯦ ꯍꯟꯊꯔꯦ ꯍꯥꯟꯅꯒꯤ ꯂꯪ ꯑꯃꯟꯕꯗꯣ ꯂꯣꯏ ꯂꯧꯊꯣꯛꯈ꯭रे ꯑꯗꯣ ꯍꯧꯖꯤꯛ ꯂꯪꯕ ꯅꯨꯡꯉꯥꯏꯔꯦ ꯀꯩꯝ ꯄꯨꯟꯗ꯭ꯔꯦ ꯑꯗꯣ ꯉꯥꯗꯪ ꯐꯥꯗꯕꯗ ꯉꯥꯏꯔꯦ ꯍꯧꯖꯤꯛ ꯉꯥ ꯐꯥꯕ ꯆꯥꯛꯆꯥ ꯇꯣꯛꯑꯀꯥꯟꯗꯩꯗ ꯉꯥ ꯐꯥꯕ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯁꯤ ꯍꯥꯗꯣꯛꯂꯛꯑꯒꯦ ꯄꯣꯔꯣꯡ ꯑꯃꯅꯤꯗꯤ ꯀꯝꯄꯜꯁꯔꯤ ꯐꯥꯅꯤ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯑꯍꯩꯕ ꯌꯥꯝ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗꯁꯨ ꯑꯍꯩꯕ ꯑꯃ ꯐꯥꯔꯗꯤ ꯌꯥꯏ ꯀꯩꯅꯣ ꯑꯃꯅꯤꯗ ꯑꯣꯏꯔꯁꯨ ꯗꯥꯕꯨꯗ ꯗꯥꯕꯨꯗꯁꯦ ꯄꯨꯔꯥ ꯄ꯭ꯔꯣ ꯑꯣꯟꯈꯔꯦ ꯍꯪꯉꯣꯏꯒꯤ ꯄꯣꯔꯣꯡꯒꯤ ꯅꯠꯇꯕ ꯍꯪꯉꯣꯏꯒꯤ ꯄ꯭ꯔꯣ ꯍꯪꯉꯣꯏ ꯑꯣꯟꯈꯤꯅꯤꯀꯣ ꯂꯥꯛꯑꯣ ꯂꯩꯍꯧꯅꯤ ꯂꯥꯛꯑꯣ ꯌꯥꯝ ꯔꯦꯗꯤ ꯂꯩꯔꯦ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯔꯥꯎꯟ ꯍꯥꯏꯇꯥꯔꯦꯅꯦ ꯉꯁꯥꯏ ꯑꯌꯨꯛꯇꯗꯤ ꯉꯥ ꯑꯃꯨꯛ ꯐꯥ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯁꯦꯀꯦꯟ ꯔꯥꯎꯟ ꯉꯥ ꯐꯥꯕ ꯉꯝꯕ꯭ꯔ ꯌꯦꯡꯒꯦ ꯍꯧꯖꯤꯛ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 2 ꯇꯥꯔꯦ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯆꯠꯂꯨ ꯄꯥꯠꯇꯣ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯔꯤꯕ ꯀꯩꯕꯨꯜ ꯂꯝꯖꯥꯎꯒ ꯊꯪꯅꯕ ꯁꯥꯏꯠꯇꯨ ꯅꯠꯇꯦ ꯁꯤꯒꯤ ꯇꯨꯔꯦꯟꯁꯤꯒꯤ ꯋꯥꯡꯃꯗꯅꯤ ꯆꯠꯇꯣꯏꯁꯦ ꯑꯗꯨꯗꯩꯗ ꯉꯥ ꯐꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯉꯥ ꯈꯔ ꯐꯥꯒꯦ ꯗꯥ ꯄꯥꯔꯤꯅ ꯑꯃ ꯐꯥꯈ꯭ꯔꯦ ꯀꯗꯥꯏꯅꯣ ꯑꯥꯏ ꯆꯥꯎꯔꯦ ꯑꯗꯨꯗꯤ ꯗꯥ ꯄꯥꯔꯤꯅ ꯐꯥꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤꯗꯣ ꯆꯥꯔꯛꯄ꯭ꯔꯣ ꯗꯥ ꯄꯥꯔꯤꯅ ꯂꯩꯈ꯭ꯔꯦ ꯆꯥꯎꯔꯦ ꯁꯤꯗꯤ ꯀꯤꯂꯣ ꯇꯥꯔꯅꯤ ꯀꯤꯂꯣꯗꯤ ꯌꯧꯒꯦꯔ ꯋꯥꯎ ꯊꯥꯎꯗ ꯂꯥꯛꯂꯤꯅꯦ ꯃꯊꯛ ꯊꯥꯎꯗ ꯁꯤ ꯅꯨꯄꯥ ꯁꯥꯊꯤ ꯅꯨꯄꯥꯅꯤꯀꯣ ꯄꯨꯛ ꯂꯥꯎ ꯇꯥꯕꯗ ꯂꯥꯛꯂꯩꯔꯕ ꯄꯥꯏꯔꯣ ꯄꯨꯔꯥ ꯌꯣꯠꯈ꯭ꯔꯦ ꯌꯥꯎꯗ꯭ꯔꯦ ꯄꯨꯔꯥ ꯌꯣꯠꯈ꯭ꯔꯦ ꯑꯝꯇ ꯎꯗꯕ ꯋꯥꯅꯤ ꯁꯤꯅꯤ ꯌꯣꯠꯄ ꯁꯤꯅꯤ ꯄꯣꯔꯣꯡꯅ ꯐꯖꯅ ꯂꯥꯛꯂꯗꯤ ꯁꯤꯅꯦ ꯅꯥꯊꯣꯛꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯣꯏ ꯃꯕꯥꯅꯤ ꯆꯪꯉ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯝꯕꯅꯤ ꯗꯥ ꯕꯤꯡꯀꯤꯁꯨ ꯌꯥꯎꯔꯝꯕꯅꯤ ꯑꯗꯨꯕꯨ ꯗꯥ ꯄꯥꯔꯤ ꯈꯔ ꯐꯥꯔꯛꯀꯅꯤ ꯈꯪꯉꯦ ꯍꯣꯏ ꯆꯥꯎꯔꯦ ꯀꯤꯂꯣꯃꯤꯇꯔ ꯇꯥꯕ ꯌꯥꯏꯗ ꯈꯤꯇꯪ ꯌꯧꯗꯧ ꯃꯥꯜꯂꯦ ꯍꯣꯏ ꯃꯥ ꯊꯥꯈꯤꯕꯅꯤ ꯊꯥꯔꯝꯗ ꯇꯥꯅꯤ ꯑꯃꯣꯝ ꯑꯣꯏꯗꯣꯏꯔꯣ ꯁꯦ ꯃꯥ ꯊꯥꯕ ꯑꯅꯤ ꯂꯩꯗꯥꯏꯅꯦ ꯑꯃꯗ ꯂꯥꯕ ꯑꯃꯒ ꯌꯥꯎꯒꯅꯤ ꯂꯥꯕ ꯑꯃꯒ ꯌꯥꯎꯒꯅꯤ ꯇ꯭ꯔꯥꯏꯁꯦ 1,000 ꯂꯛ ꯇꯧꯕ ꯑꯃ ꯆꯪꯉꯤꯅꯦ ꯑꯗ ꯁꯤꯒꯤ ꯀꯥꯟꯅꯕꯅ ꯁꯤꯅꯤ ꯍꯥꯏꯔꯛꯄ ꯀꯥꯟꯗꯀꯣ ꯂꯛꯇꯦ
ꯐꯖꯔꯦ ꯑꯩ ꯌꯣꯝ ꯄꯥꯏꯍꯧꯒꯦ ꯑꯍꯥꯟꯕ ꯄꯥꯏꯕꯁꯦ ꯅꯩꯁꯤꯜꯂꯣ ꯑꯣ ꯗꯥ ꯄꯥꯔꯤꯅ ꯐꯥꯕꯅꯦ ꯑꯗꯨꯁꯨ ꯄꯥꯏꯔꯦ ꯂꯥꯛꯃꯤꯟꯅꯕꯅꯤꯅ ꯁꯦ ꯗꯥ ꯕꯤꯡꯀꯤ ꯏꯕꯥꯅꯤ ꯗꯥ ꯕꯤꯡꯀꯤ ꯂꯥꯛꯑꯣ Hey, come on. ꯗꯥ ꯕꯤꯡꯀꯤ ꯏꯕꯥꯅꯤ ꯉꯁꯤ ꯐꯥꯔꯁ ꯇꯥꯏꯝꯅꯤ This one yo. Koi pari poche, koi pari poche. ꯑꯩꯈꯣꯏ ꯄꯥꯏꯔꯤ ꯄꯣꯠꯁꯦ ꯇꯨ ꯈꯔ ꯇꯧꯔꯛꯀꯅꯤ Kata kani, sure. ꯁꯦ ꯐꯔꯦ ꯐꯔꯦ ꯁꯤ ꯀꯥꯏ ꯍꯥꯞꯆꯥꯏꯅꯣ ꯁꯤꯗ ꯑꯩ ꯆꯤꯡꯊꯣꯛꯑꯒꯦ ꯇꯣ ꯑꯍꯟꯁꯤꯅ ꯍꯥꯏꯔꯛꯄꯅꯦꯕ ꯑꯩꯉꯣꯟꯗ ꯍꯣꯏ 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 ꯍꯧꯖꯤꯛ ꯇꯥꯑꯝꯕꯗꯨꯅꯦ ꯍꯥꯏꯌꯦ ꯍꯣꯏ ꯔꯥꯖꯦꯁꯅ ꯄꯣꯔꯣꯡ ꯑꯅꯤ ꯑꯃꯒ ꯐꯔꯦ ꯀꯌꯥꯝ ꯆꯥꯎꯒꯦ ꯄꯤꯛꯑꯦ ꯁꯤꯗꯤꯀꯣ ꯑꯗꯨꯁꯨ ꯌꯥꯔꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯐꯥ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯗꯥ ꯄꯥꯔꯤꯅ ꯑꯆꯧꯕ 2 ꯑꯍꯨꯝ ꯐꯥꯈ꯭ꯔꯦ ꯔꯥꯖꯦꯁꯅ 2 ꯑꯃ ꯐꯔꯦ ꯄꯨꯂꯞꯅ ꯄꯣꯔꯣꯡ 5 ꯁꯨꯔꯦ ꯗꯥꯎꯗ ꯏꯕꯥꯅꯤ ꯄꯣꯔꯣꯡ ꯄꯥꯏꯕ ꯇꯥꯔꯦꯅꯦ ꯃꯣꯏ ꯃꯇꯨꯡ ꯏꯟꯅꯧꯁꯤꯔꯣ ꯏꯟꯅꯧꯁꯤꯔꯣ Sidi. ꯑꯗꯨꯝ ꯄꯥꯏꯔꯛꯑꯣ ꯂꯥꯛꯑꯣ ꯄꯣꯛꯇꯦ ꯈꯥꯎ ꯀꯥꯏ ꯂꯩꯍꯧꯒꯦ ꯂꯩꯖꯁꯅꯨ ꯌꯥꯔꯦ ꯁꯤ ꯑꯗꯨꯝ ꯄꯥꯏꯖꯔꯁꯤ ꯑꯗꯨꯗꯤ ꯀꯩꯅꯣ ꯂꯦꯡꯁꯜꯂꯣ ꯑꯁꯤꯒꯨꯝꯕ ꯇꯧ ꯑꯃ ꯂꯦꯡꯉꯁꯦ ꯃꯈꯦꯠꯇ ꯎꯔꯤꯗ ꯀꯩꯅꯣ ꯍꯣꯏ ꯎꯔꯤꯗ ꯇꯧꯔ ꯑꯃ ꯂꯦꯡꯉꯁꯤ ꯈꯪꯈ꯭ꯔꯕ ꯃꯥꯜꯂꯦ ꯂꯩꯔꯝꯃꯔꯣꯏ ꯍꯧꯖꯤꯛꯀꯤꯗꯨꯔꯣ ꯐꯩꯅ ꯆꯠꯈꯤꯗ꯭ꯔꯣ ꯁꯤꯗꯁꯨ ꯄꯣꯔꯣꯡ ꯑꯃ ꯅꯥꯟꯊꯣꯛꯈ꯭ರೆ ꯑꯩꯅ ꯂꯪꯕꯅꯤ ꯑꯣ ꯁꯤ ꯂꯝꯁꯦ ꯀꯩꯕ ꯍꯥ ꯑꯔꯣꯡ ꯅꯣꯡꯃꯥꯏꯈꯣ ꯉꯁꯤꯁꯦ ꯑꯔꯣꯡ ꯅꯣꯡꯃꯥꯏꯈꯣꯡꯗ ꯂꯥꯏꯁꯨ ꯍꯔꯥꯎ ꯂꯩꯔꯝꯃꯦ ꯃꯣꯏ ꯂꯥꯏ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯝ ꯀꯟꯅ ꯇꯧꯔꯤ ꯑꯗꯣ ꯑꯩꯈꯣꯏ ꯁꯣꯝ ꯅꯥꯀꯟꯗꯩꯗ ꯉꯥ ꯐꯥꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯩ ꯉꯥ 2ꯔꯛꯇꯤ ꯆꯤꯡꯉꯝꯃꯦ ꯑꯃ ꯐꯥ ꯉꯝꯗꯦ ꯁꯨꯝ ꯍꯥꯏꯗꯤ ꯄꯣꯔꯣꯡꯒꯤ ꯊꯥꯛꯄ ꯈꯣꯠꯄ ꯍꯪꯉꯣꯏ ꯂꯪꯕ ꯈꯣꯠꯄꯁꯦ ꯑꯃꯨꯛꯐꯥꯎ ꯇꯧꯗ꯭ꯔꯤꯕꯅꯤꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯇꯧꯗ꯭ꯔꯤ ꯆꯣꯞꯇ꯭ꯔꯤ ꯍꯥꯏꯕ ꯉꯥ ꯑꯃꯨꯛ ꯐꯥꯗ꯭ꯔꯤꯑꯕ ꯑꯗꯨꯗꯨꯅ ꯅꯧꯅ ꯇꯝꯈꯠꯂꯛꯏꯕꯅꯤꯅ ꯇ꯭ꯔꯥꯏ ꯇꯧꯔꯤ ꯗꯥ ꯄꯥꯔꯤꯁꯤꯗ ꯈꯣꯏ ꯆꯣꯞꯄꯤ ꯗꯥ ꯄꯥꯔꯤꯗꯤ ꯉꯁꯤ ꯐꯅꯌꯥꯝ ꯐꯥꯈ꯭ꯔꯦ 2 ꯑꯍꯨꯝ ꯐꯥꯈ꯭ꯔꯦ ꯑꯆꯧ ꯑꯆꯧꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀꯔꯤꯕ ꯔꯥꯖꯦꯁ ꯑꯗꯨꯒ ꯔꯥꯖꯦꯁꯁꯨ ꯃꯆꯥ 2 ꯐꯥꯈ꯭ꯔꯦ ꯗꯥ ꯕꯤꯡꯀꯤꯅ ꯉꯥ 4 5 ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯃꯉꯣꯟꯗ ꯑꯗꯨꯝ ꯆꯤꯡꯕ ꯑꯗꯨꯒ ꯃꯥꯅ ꯈꯣꯏꯗꯨꯁꯨ ꯊꯨꯗꯕ ꯍꯥꯏꯇꯥꯔꯦ ꯐꯅ ꯊꯨꯔꯒ ꯂꯩꯍꯧꯔꯤꯔꯕ ꯑꯣ ꯊꯨꯔ ꯂꯩꯍꯧꯔꯦ ꯑꯩꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯈꯣꯏ ꯆꯣꯞꯄꯤꯕꯅꯤ ꯃꯥꯏꯗꯣ ꯎꯍꯧꯗ꯭ꯔꯦꯕ ꯑꯗꯣ ꯍꯥꯏꯔꯛꯄꯅꯦ ꯉꯥ 4 5 ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯗꯥ ꯕꯤꯡꯀꯤꯗꯣ ꯃꯥꯒꯤ ꯑꯩꯈꯣꯏꯅ ꯍꯪꯉꯣꯏꯁꯦ ꯀꯥꯁ ꯇꯧꯔ ꯃꯇꯨꯡꯗ ꯍꯪꯉꯣꯏ ꯔꯕꯔ ꯍꯪꯉꯣꯏꯁꯦ ꯄꯣꯔꯣꯡꯗ ꯂꯥꯛꯂꯛꯇꯣꯏꯅꯦꯕ ꯂꯥꯛꯑꯒ ꯎꯝꯕ ꯀꯥꯟꯗꯩꯗ ꯐꯖꯅ ꯎꯝꯗ꯭ꯔꯤꯀꯥꯟꯗꯩꯗ ꯃꯥꯅ ꯍꯥꯏꯒꯠꯄꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯃꯈ꯭याꯠꯇꯒꯤ ꯁꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯈꯣꯏꯗꯨꯅ ꯌꯨꯗꯕꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯄꯣꯔꯣꯡ ꯐꯥꯕꯁꯨ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣ ꯑꯃ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯩ ꯅꯍꯥꯟꯒꯩ ꯈꯪꯗꯦ ꯃꯤꯅ ꯀꯥꯏꯗ ꯑꯩꯈꯣꯏꯗꯤ ꯁꯨꯝ ꯂꯩꯗꯅ ꯁꯨꯝ ꯐꯥꯝꯗ ꯀꯩꯗ ꯐꯥꯝ ꯅꯠꯇ꯭ꯔ ꯇꯨꯔꯦꯟꯃꯛꯇ ꯆꯣꯞꯄꯁꯨ ꯑꯗꯒꯤ ꯑꯌꯣꯉꯥꯒꯨꯝꯕ ꯑꯗꯩ ꯔꯧ ꯒ꯭ꯔꯥꯁ ꯀꯥꯞ ꯀꯃꯟꯒꯨꯝꯕ ꯁꯨꯝꯕ ꯐꯥꯝꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯗꯧ ꯈꯜꯂꯦ ꯑꯗꯣ ꯄꯣꯔꯣꯡꯒꯤꯁꯨ ꯇꯣꯉꯥꯟꯕ ꯕꯤꯠ ꯑꯃꯗꯤ ꯄꯣꯔꯣꯡꯗ ꯉꯥꯎꯅꯕ ꯃꯤ ꯃꯌꯥꯝ ꯂꯩ ꯆꯨꯝꯃꯦ ꯄꯣꯔꯣꯡꯒꯤꯁꯨ ꯇꯣꯉꯥꯟꯕ ꯕꯤꯠ ꯑꯃ ꯂꯩꯔꯝꯃꯦ ꯗꯥ ꯄꯥꯔꯤ ꯄꯣꯔꯣꯡꯒꯤ ꯌꯥꯝ ꯊꯤꯅ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯔꯗꯤꯅꯔꯤ ꯑꯣꯏꯕ ꯕꯤꯠ ꯑꯃ ꯂꯩꯔꯝꯃꯦ ꯌꯥꯝ ꯊꯤꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯋꯥꯏꯜ ꯇꯥꯕ ꯍꯥꯏꯇꯥꯔꯦꯅꯦ ꯄꯣꯔꯣꯡ ꯐꯥꯕ ꯃꯇꯝꯗ ꯌꯥꯝ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯕ ꯌꯥꯝꯅ ꯁ꯭ꯃꯥꯔꯠ ꯑꯣꯏꯕ ꯉꯥ ꯑꯃꯅꯤ ꯄꯣꯔꯣꯡꯁꯤꯁꯨ ꯑꯗꯣ ꯍꯦꯛꯇ ꯄꯂꯥꯏ ꯂꯥꯏꯅ ꯐꯥꯕ ꯌꯥꯕ ꯉꯥ ꯅꯠꯇꯦꯕ ꯈꯤꯇꯪ ꯃꯤꯒꯤ ꯃꯅꯤꯟ ꯐꯪꯀꯥꯟꯗꯩꯗ ꯑꯩꯈꯣꯏꯅ ꯊꯥꯔꯤ ꯄꯣꯠꯇꯣ ꯆꯥꯔꯛꯑꯣꯏꯕ ꯍꯪꯉꯣꯏ ꯑꯁꯥꯕ ꯂꯪꯕꯗꯣ ꯃꯣꯏ ꯆꯥꯗꯦꯕ ꯑꯗꯨꯅ ꯂꯥꯞꯇꯛꯅꯒ ꯇꯧꯔ ꯂꯨꯝꯕ ꯈꯣꯠꯄ ꯌꯥꯝꯅ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯑꯗꯣ ꯄꯣꯔꯣꯡ ꯃꯍꯥ ꯊꯥꯔꯝꯕꯒꯤ ꯄꯣꯔꯣꯡ ꯑꯆꯧꯕ ꯐꯥꯏ ꯄꯣꯔꯣꯡ ꯃꯍꯥꯗ ꯍꯨꯟꯖꯜꯂꯒꯗꯤ ꯑꯗꯨꯅ ꯍꯦꯟꯅ ꯂꯥꯏꯁꯨ ꯍꯥꯏ ꯑꯗꯨ ꯀꯣꯟꯅ ꯑꯩꯅ ꯍꯌꯦꯡ ꯐꯥꯕ ꯍꯩꯔꯀꯥꯟꯗ ꯃꯊꯪ ꯃꯌꯥꯝꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯀꯦ ꯁꯤꯅꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯄꯣꯔꯣꯡ 5 6 ꯐꯥꯔꯦ ꯗꯥ ꯄꯥꯔꯤꯅ 3 ꯑꯃ ꯐꯥꯔꯦ ꯑꯗꯨꯒ ꯔꯥꯖꯦꯁꯅ 2 ꯑꯃ ꯐꯥꯔꯦ ꯑꯇꯩꯗꯤ ꯀꯅꯥꯝ ꯐꯥꯗ ꯃꯥꯜꯂꯦꯀꯣ ꯍꯥ ꯔꯥꯖꯦꯁꯅ 3 ꯑꯃ ꯐꯥꯔꯦ ꯄꯨꯟꯅ ꯄꯣꯔꯣꯡ 3 ꯐꯥꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗꯩꯗ ꯉꯁꯤꯒꯤ ꯄꯣꯔꯣꯡ ꯐꯥꯕꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯜꯂꯦ ꯉꯥ ꯐꯥꯕꯒꯤ ꯑꯩ ꯐꯥꯗꯕ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯉꯁꯥꯏ ꯔꯥꯖꯦꯁ ꯍꯣꯏꯗ ꯆꯥꯛ ꯁꯤꯜꯂꯝꯃꯦ ꯑꯔꯣꯝ ꯅꯣꯡꯃꯥꯏꯈꯣꯡꯗꯅꯤ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯑꯔꯣꯝ ꯅꯣꯡꯃꯥꯏꯈꯣꯡꯒꯤ ꯔꯥꯖꯦꯁ ꯍꯥꯏꯕ ꯏꯃꯥꯟꯅꯕꯁꯤꯅ ꯃꯣꯏ ꯃꯌꯨꯝꯗ ꯆꯥꯛ ꯅꯨꯡ ꯁꯤꯜꯂꯝꯗꯅ ꯇꯧꯗꯅ ꯑꯌꯨꯛꯇ ꯐꯥꯎꯔꯦ ꯑꯌꯨꯛꯇꯗꯤ ꯀꯅꯥꯝ ꯐꯥ ꯉꯝꯗ꯭ರೆ ꯑꯩꯈꯣই ꯑꯃꯐꯥꯎ ꯐꯥꯗꯦꯕ ꯅꯨꯡꯊꯤꯟꯗ ꯊꯣꯛꯂꯛꯑꯀꯥꯟꯗꯅꯦ ꯗꯥ ꯄꯥꯔꯤꯁꯨ ꯑꯗꯩ ꯔꯥꯖꯦꯁꯁꯨ ꯐꯥꯔꯤꯁꯦ ꯑꯗꯩ ꯑꯩꯁꯨ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯉꯥꯅ ꯎꯝꯃꯝꯃꯦ ꯑꯗꯣ ꯐꯥꯕꯗꯤ ꯉꯝꯍꯧꯗ꯭रे ꯑꯗꯣ ꯌꯥꯝ ꯊꯤ ꯕꯤꯠ ꯂꯩ ꯍꯥꯏꯇꯥꯔꯦ ꯃꯊꯪꯗ ꯑꯃꯨꯛ ꯍꯦꯟꯅ ꯐꯥꯅꯤꯡꯕ ꯐꯥꯎꯍꯜꯂꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯗꯨꯅ ꯅꯥꯟꯊꯣꯛꯈꯤꯗꯨꯅ ꯑꯗꯨꯅ ꯃꯊꯪꯗ ꯑꯆꯧꯕ ꯐꯥꯒꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯂꯣꯏꯁꯤꯜꯂꯁꯦ ꯊꯦꯡꯛ ꯌꯨ ꯍꯦꯞ ꯑ ꯒ꯭ꯔꯦꯠ ꯗꯦ ꯅꯥꯟꯊꯣꯛꯈꯤꯅꯤꯀꯣ ꯌꯥꯔꯦ ꯑꯁ ꯃꯝꯗꯤ ꯃꯝꯃꯦꯍꯦ ꯗꯥ ꯕꯤꯡꯀꯤꯅ 30 ꯅꯥꯟꯊꯣꯛꯈ꯭ꯔꯕ ꯄꯣꯔꯣꯡ ꯑꯃ ꯆꯥꯎꯋꯦ ꯁꯤꯗꯤ Namai mathibo asida salamdri ni one. Wa aya. Orme. ꯁꯤꯗꯤ ꯆꯥꯎꯋꯦ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ Chega sai ni ma irang dum tu yu. ꯃꯝꯃ ꯀꯥꯟꯗ ꯑꯩꯈꯣꯏ ꯍꯜꯂꯣꯏꯁꯦꯅ ꯈ꯭ꯋꯥꯏ ꯂꯥꯁꯤꯟꯅꯦꯕꯁꯦ Orme ya ba. ꯍꯥ Orme ba. ꯑꯗꯨꯅꯦ ꯌꯦꯡꯉꯣ Thaje da ꯇꯨ ꯉꯁꯥꯏꯒꯤ ꯗꯥ ꯕꯤꯡꯀꯤꯅ ꯐꯥꯕ ꯉꯝꯈꯤꯗ꯭ꯔꯕ ꯉꯥꯗꯨ
Masaga mandro mai kusa laksado. Nasai tu nanti sih. Nate sina anauba Dia mala. aman deh bang. Masa tu nanti. Mamma kan dei da no kala indi mana. Tu so phajai si di. Phajai. Sai hai. Sina quite last piece of the day tare sina. Nei re da Vinky na mari rang na thon ba. Da Vinky mari rang na thon ba. Da bu nang dia mok tok tro. Quay lên tê hả chị? Upai nahi. Pare Rajesh pan nei re ngasi da pahari ga yama pahari ga akoi gi itau Rajesh ka na yam tin nei re ngasi pa dia tare. Pare fa za tu loi. Hello Jay. Lai rau bing je ro. Oi, yai pre. Cô nãy đâu là cái lần gầy. Đây, nó to thế này.